TV bu mieng tabiriba pumna mapu taramna okchari ngasigi World Anti-Tobacco Day ga nimit asida khoina khudol tamjagadori basi akoi Siza Hospital gi Dr. Medhabati ANT amadi Dr. Sumitra Cardio unazaraga tobacco use tobasina kadai fauba akoi hakchangda amadi family relative society da iram damasda kadai fau mangan lakadage habana chingbasing koi phatrabasing adu kasitang koi advice message pibibasing punna mieng taminase akhoi ahamba unazargadoribasi Dr. Medhabati ENT ga unazaraga akhoi makhata na wari watai sanaraga punna mieng taminase Thagatari akhoi tobacco harga manipuri de sam hainarabada hidak mana haisane tobacco si akhoi makhan ani da season nai mayam na toina season na birisi ahamba na maikhu gi mong da season na bire churu biri cigar oida ani subagi da chaba yaba mong da haibati kwa ga loina na zarda na season na biri atakidi khaini atai atopa mong kaya su mayam su khangbiramani hojikse cancer gi laina se thaina ga yengnaru matam da yamna masing hengatle masigi maram si amadi yam chawba maram amadi sigi hidak mana season na base oiga toripane sigi pot asi akoina lauthokpa yaba pot ni habadi sigi pot sidi akoina season address yaba pot ni amasung ngasai sigi pot sidi akoina modify toba habadi hongdokpa yaba risk amane samna habada aigi genetic oiba pot de aina hongdo uge yaroi tawbada bu ngasai gi tobacco season da basi aigi isagi choice ni aduga sidi hongdokpa yai na haizani akoi gi cancer ki patient akoina chama gumba diagnose toba matamda kunthram patient kunthram ti akhoi gi leigi yagi khanaugi cancer se oi haiba masing se yam yame na haizaba tare aduna pura whole body gi cancer leiba marak sida ngasai gi khanaugi cancer sina 30% contribute tawe na haizaningba aduna ngasai gi khanaugi cancer sida ngasai gi main risk factor habadi khwaidagi maru oina risk oiriba pot si akhoi gi smoking amasung akhoi gi tobacco smoking amasung akhoi gi hidak mana seasonaba chaba gi mawong da seasonaba sina oire aduna sigi pot si modifiable oibane adagi amana akhoi gi hidak mana chaba yu thakpa hidak mana chaba adagi churup thakpa ani sidagi matomta tawpabudi ngasai gi churup thakpaga yu thakpaga pamina basina amuk hena double effect lay karigino habada ngasai gi akhoi gi churup ta yauriba churup sida yaurise akhoina humbudra hen mathakta cancer ohen bayaba machak yawe na haizai ko aduna ngasai gi akhoina tinna churup se tha amatungda tin na yo chanbada tumba ngamdaba machak khara yauri adu akhoina yu tha aba matungda yu sina tumnaba machak amu oiraga tumhallaga amu hen hakchang adugi double effect phattaba do adugi double effect amu lae same aduga chapmana na akhoina chamna akhoi manipur gi da yamna toina season na beriba kwa zarda si akhoi gi ayamba matamda akhoina sunu tairaga chai sunu tairaga chaba sida ngasai gi masagi akhoi gi zarda gi oina phattaba adudi chamana na leigre adugi mathakta ngasai gi sunu da yauriba machak tuna ngasai gi akhoi gi leidagi khanaudagi chupsanbagi phattaba singda chupsanbagi amu hena machak to amu hena hela ayambada aina thingnajabada haitare ne ayamba thingnajabada patient sing se khanau nare ana la asu leida kanom pome han la asu aigi se cancer male doctor aigi se cancer ra hana ahamba question se adu koire asuk yamna kina akhoina leiraga asuk cancer se asuk kiraga akhoina onthokpa yaba pot phahanba yaba pot tu da kari tawpagi semdokpa ngamoidoino simatangdi mayamda hangjaninge aina mayang mafamda thamjaningba khanghanjaningba amana akhoigi manipurda yam toina mayamna chanariba kwazarda antasu kwada hidak mana hapaga chanariba kwada akhoigi sunu tairaga chanariba se yam toina chane ngasai hidak mana ngasai gi akhoigi tobacco hidak mana sida yauriba phattaba mayam ase akhoigi sunu gi effect to yauragati amu hena cancer oiba yabagi chance amu hena hengathale haina belai akhoigi study matungena akhoigi
ꯁ꯭ꯃꯣꯀꯤꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯃꯣꯀꯤꯡ ꯇꯣꯕꯦꯀꯣ ꯁ꯭ꯃꯣꯛꯇ ꯌꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯄꯣꯛꯄ ꯌꯥꯕ ꯃꯆꯥꯛ ꯌꯥꯝ ꯌꯥꯎꯋꯤ ꯆꯥꯝꯃꯩ ꯃꯌꯥ ꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯁꯤꯒꯤ ꯏꯐꯦꯛ ꯑꯁꯤ ꯐꯠꯇꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯀꯤꯡꯒꯤ ꯐꯠꯇꯕ ꯏꯐꯦꯛꯁꯤꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯗꯕꯜꯗ ꯑꯩꯈꯣꯏꯒꯤ ꯌꯨꯒ ꯆꯨꯔꯨꯞꯀ ꯑꯅꯤꯃꯛ ꯄꯥꯕꯁꯤꯅ ꯗꯕꯜ ꯍꯦꯟꯒꯠꯍꯜꯂꯤ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯍꯥꯏꯖꯔꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯈꯨꯁꯤꯗ ꯇꯣꯕꯦꯀꯣꯒꯤ ꯃꯩꯈꯨꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯕꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯗ ꯇꯤꯟꯅ ꯇꯨꯝꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯨꯗꯨꯒ ꯄꯥꯔꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯕꯗꯤ ꯌꯨꯗꯨꯅ ꯉꯁꯥꯏꯒꯤ ꯇꯨꯝꯕ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯇꯨꯝꯍꯜꯂꯒ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯠꯇꯕ ꯊꯣꯛꯍꯜꯂꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯒꯤ ꯂꯩꯒꯤ ꯀꯦꯟꯁꯔ ꯂꯥꯛꯄꯗ 90% ꯄꯦꯁꯦꯟꯇꯗꯤ ꯑꯩꯈꯣꯏꯅ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯒꯤ ꯁ꯭ꯃꯣꯀꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯑꯋꯥꯡꯕ ꯃꯁꯤꯡꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯦ 90% ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔꯁꯦ ꯄꯣꯛꯍꯟꯅꯕ ꯃꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯁꯛ ꯐꯦꯛꯇꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯃꯦ ꯈꯔ ꯑꯃꯅ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯈꯔ ꯑꯃꯅ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯌꯥꯗꯕ ꯑꯩꯒꯤ ꯖꯤꯟꯁꯇ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯩꯒꯤ ꯄꯣꯛꯄꯗ ꯌꯥꯎꯖꯔꯛꯏꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯛꯄ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯩꯅꯕꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯕꯗꯣ ꯑꯗꯨꯗꯤ ꯍꯣꯡꯗꯣꯛꯄ ꯌꯥꯏꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯦꯟꯁꯔ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏ ENTꯒꯤ ꯐꯤꯜꯗ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯨꯞ ꯊꯛꯄ ꯇꯣꯕꯦꯀꯣ ꯌꯨꯁ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯔꯤ ꯅ꯭ꯌꯨꯔꯦꯜ ꯍꯤꯌरिꯡ ꯂꯣꯁ ꯑꯩꯈꯣꯏꯅ ꯍꯥꯏ ꯇꯥꯕ ꯋꯥꯠꯄ ꯁꯤꯡꯂꯤ ꯁꯣꯟꯊꯔꯛꯄꯒꯤ ꯇꯥꯕ ꯋꯥꯠꯄ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯁꯤꯡꯂꯤ ꯁꯣꯟꯊꯔꯛꯄꯒꯤ ꯇꯥꯕ ꯋꯥꯠꯄꯁꯤꯁꯨ ꯊꯣꯛꯍꯟꯗꯕ ꯅꯠꯇꯦ ꯁꯤꯒꯤꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯆꯨꯔꯨꯞ ꯊꯛꯇꯕ ꯃꯤ ꯑꯃꯒ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯑꯃꯒ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯃꯅꯥ ꯇꯣꯕꯦꯀꯣꯁꯦ ꯃꯥꯒꯤ ꯃꯥꯡꯖꯕ ꯃꯥꯅ ꯊꯣꯛꯍꯟꯕ ꯃꯥꯡꯖꯕ ꯀꯌꯥ ꯃꯥꯅ ꯊꯣꯛꯍꯟꯕ ꯐꯠꯇꯕ ꯀꯌꯥ ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯁꯨꯛ ꯀꯤꯔꯒ ꯃꯥ ꯃꯁꯥꯕꯨꯗꯤ ꯀꯔꯤꯒꯤ ꯀꯤꯗ꯭ꯔꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯗꯣꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯁꯤ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯤꯗꯥꯛ ꯃꯅꯥꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯑꯅꯤꯁꯨꯕ ꯎꯅꯖꯒꯗꯧꯔꯤꯕꯁꯤꯅ ꯗꯣꯛꯇꯔ ꯁꯨꯃꯤꯗ꯭ꯔꯥ ꯀꯥꯔꯗꯤꯑꯣꯒꯤ ꯃꯍꯥꯛꯇꯒꯤ ꯑꯩꯈꯣꯏ ꯀꯥꯟꯅꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯇꯥꯃꯤꯟꯅꯔꯒ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯇꯣꯕꯦꯀꯣ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯌꯨꯁ ꯇꯧꯕ ꯅꯤꯁꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯛꯁꯟ ꯃꯈꯜ ꯑꯃꯅꯤꯀꯣ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁ꯭ꯃꯣꯀꯤꯡ ꯆꯨꯔꯨꯞ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯍꯨꯛꯀꯥ ꯅꯠꯇ꯭ꯔꯒ ꯕꯤꯔꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯒ ꯆꯤꯟꯗ ꯑꯣꯔꯦꯜ ꯇꯣꯕꯦꯀꯣ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯖꯔꯗꯥ ꯂꯩꯔꯦ ꯒꯨꯠꯀꯥ ꯈꯩꯅꯤ ꯁꯤꯒꯤ ꯃꯑꯣꯡꯗꯅꯤ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯁꯦ ꯌꯥꯝꯅ ꯋꯥꯏꯗ ꯁ꯭ꯄ꯭ꯔꯦꯗ ꯑꯣꯏꯕ ꯑꯦꯗꯤꯛꯁꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯗꯨꯒ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯁꯤꯅ ꯍꯛꯆꯥꯡꯗ ꯀꯌꯥꯝ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯩꯅ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯁꯤꯅ ꯁꯣꯛꯍꯟꯗꯕ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯒꯤ ꯍꯧꯔꯒ ꯕ꯭ꯔꯦꯟꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯃꯈꯥ ꯆꯪꯕ ꯃꯅꯨꯡꯒꯤ ꯑꯣꯔꯒꯥꯟ ꯑꯩꯅ ꯁꯨꯝ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯃꯈꯜ ꯃꯌꯥꯝ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯅꯤꯃꯛ ꯁ꯭ꯃꯣꯀꯤꯡ ꯑꯣꯏꯅ ꯃꯩꯈꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯁꯨ ꯑꯗꯒꯤ ꯑꯣꯔꯦꯜ ꯑꯣꯏꯅ ꯆꯥꯕꯅꯁꯨ ꯃꯥꯒꯤ ꯁꯤ ꯊꯣꯛꯍꯜꯂꯤ ꯀꯦꯟꯁꯔ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯀꯦꯟꯁꯔꯗꯒꯤ ꯍꯧꯔꯒ ꯑꯗꯒꯤ ꯍꯦꯗ ꯑꯦꯟ ꯅꯦꯛ ENTꯒꯤ ꯀꯦꯟꯁꯔ ꯍꯥꯏꯇꯥꯔꯦ ꯅꯥꯀꯣꯡꯒꯤ ꯂꯩꯒꯤ ꯈꯅꯥꯎꯒꯤ ꯀꯦꯟꯁꯔ ꯑꯗꯒꯤ ꯂꯪ ꯀꯦꯟꯁꯔ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯠ ꯀꯣꯁ ꯇꯧꯍꯟꯕ ꯁꯤꯍꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯍꯜꯂꯤꯕ ꯀꯦꯟꯁꯔ ꯂꯪ ꯀꯦꯟꯁꯔ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯃꯌꯥꯝꯅ ꯆꯨꯔꯨꯞ ꯊꯛꯄꯅꯤꯅ ꯂꯪꯅ ꯂꯣꯏꯔꯕ꯭ꯔꯥ ꯈꯅꯥꯎꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯣ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯁꯤꯅ ꯇꯧꯍꯜꯂꯤꯕ ꯀꯦꯟꯁꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯃꯛꯀꯤ ꯀꯦꯟꯁꯔꯁꯨ ꯇꯧꯍꯜꯂꯤ ꯄꯦꯟꯀ꯭रिꯌꯁꯀꯤ ꯀꯦꯟꯁꯔ ꯀꯤꯗꯅꯤꯒꯤ ꯀꯦꯟꯁꯔ ꯕ꯭ꯂꯦꯗꯔꯒꯤ ꯀꯦꯟꯁꯔ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯀꯤꯡ ꯇꯧꯕ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯁꯤꯅ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯔꯤꯛꯁ ꯍꯦꯟꯒꯠꯍꯜꯂꯦꯕ ꯉꯥꯏꯒꯤ ꯆꯨꯔꯨꯞ ꯊꯛꯄ ꯇꯣꯕꯦꯀꯣ ꯌꯨꯁ ꯈꯇꯪ ꯇꯧꯅ ꯇꯧꯍꯟꯕꯅꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯏꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯇꯩ ꯐꯦꯛꯇꯔ ꯖꯦꯅꯦꯇꯤꯛ ꯐꯦꯛꯇꯔꯁ ꯂꯩꯖꯔꯝꯕ ꯑꯇꯩ ꯐꯦꯛꯇꯔꯁ ꯂꯩꯔꯝꯕꯗꯨ ꯁ꯭ꯃꯣꯀꯤꯡ ꯇꯣꯕꯦꯀꯣ ꯌꯨꯁꯁꯤꯅ ꯁꯤꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯑꯗꯒꯤ ꯀꯦꯟꯁꯔꯁꯦ ꯇꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯅꯥꯕꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ
ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯀꯃꯟ ꯑꯣꯏꯔꯛꯏ ꯁꯣꯔꯒꯤ ꯂꯥꯏꯅꯥ ꯑꯍꯟꯁꯤꯡꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯑꯩꯈꯣꯏꯅ COPD ꯀ꯭ꯔꯣꯅꯤꯛ ꯑꯣꯕꯁꯇ꯭ꯔꯛꯇꯤꯚ ꯄꯜꯃꯅꯔꯤ ꯗꯤꯖꯤꯖ ꯍꯥꯏꯔꯤꯁꯦ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯒ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯩ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ COPD ꯅꯥꯕ ꯄꯦꯁꯦꯟ ꯑꯅꯥꯕꯁꯦ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯍꯟꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯆꯨꯔꯨꯞ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯒꯁꯨ ꯃꯇꯝ ꯑꯃꯗ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯊꯣꯛꯀꯅꯤꯀꯣ ꯑꯗꯨ ꯁꯤꯁꯦ ꯑꯗꯨꯝ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯑꯀꯟꯕ ꯑꯅꯥꯕꯅꯤ ꯃꯥꯒꯤ ꯁꯣꯔꯒꯤ ꯅꯨꯡꯉꯥꯏꯇꯕ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯣꯁꯄꯤꯇꯥꯂꯥꯏꯖꯦꯁꯟ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯌꯣꯔꯃꯛ ꯍꯥꯏꯔꯒꯁꯨ ꯊꯣꯏꯅ ꯂꯩꯇꯕ ꯑꯅꯥꯕ ꯁꯤꯚꯤꯌꯔ ꯑꯣꯏꯕ ꯑꯅꯥꯕ ꯑꯃꯅꯤ ꯑꯗꯒꯤ ꯑꯁꯤꯗ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯑꯩ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁ ꯑꯣꯏꯅ ꯑꯩꯒꯤ ꯐꯤꯜꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ ꯍꯥꯏꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯕ꯭ꯔꯦꯟꯗ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯁꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀ ꯁꯤꯡꯂꯤꯒꯒꯤ ꯂꯥꯏꯅꯥꯁꯤꯗ ꯁ꯭ꯃꯣꯀꯤꯡ ꯇꯣꯕꯦꯀꯣ ꯌꯨꯁ ꯍꯥꯏꯕꯁꯤꯒꯤ ꯔꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯥꯒꯤ ꯏꯝꯄꯦꯛꯁꯦ ꯍꯥꯏꯔꯨꯔꯒꯗꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯃꯣꯔꯇꯦꯂꯤꯇꯤ ꯔꯦꯠ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯁ ꯇꯧꯍꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯁꯦ ꯀꯦꯟꯁꯔ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯗꯒꯤꯁꯨ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯁꯤꯅꯁꯨ ꯍꯦꯜꯂꯦꯕ ꯑꯁꯤꯒꯤ ꯑꯅꯥꯕꯁꯤ ꯍꯧꯔꯛꯄꯁꯤꯗ ꯃꯥꯒꯤ ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯗ ꯆꯨꯔꯨꯞ ꯁꯤꯖꯤꯟꯅꯕꯁꯤꯅ ꯌꯥꯝꯅ ꯔꯤꯛꯁ ꯌꯥꯝꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯅꯥꯕꯁꯤꯒꯤ ꯔꯤꯛꯁ ꯑꯇꯩꯁꯨ ꯂꯩ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤꯗꯁꯨ ꯍꯦꯜꯂꯤ BP ꯋꯥꯡꯕ ꯃꯤꯗꯁꯨ ꯍꯦꯜꯂꯤ ꯃꯥꯒꯤ ꯖꯦꯅꯦꯇꯤꯛ ꯐꯦꯛꯇꯔꯁ ꯂꯩ ꯐꯦꯠ ꯌꯥꯝꯅ ꯆꯥꯕ ꯑꯣꯕꯤꯁ ꯑꯣꯏꯕ ꯀꯥꯏꯅꯁꯨ ꯌꯥꯝ ꯂꯩꯖꯔꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯣꯕꯦꯀꯣ ꯌꯨꯁꯁꯤꯅ ꯀꯌꯥꯝꯅ ꯐꯠꯇꯒꯦ ꯍꯥꯏꯕꯗ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤ ꯑꯃꯗꯗꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔꯒꯤ ꯔꯤꯛꯁ ꯐꯦꯛꯇꯔꯁꯦ 2 times ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯕꯨ ꯁ꯭ꯃꯣꯀꯤꯡ ꯇꯧꯔꯒꯗꯤ ꯁ꯭ꯃꯣꯀꯤꯡ ꯇꯧꯕ ꯗꯥꯏꯕꯦꯇꯤꯁ ꯅꯥꯗꯕ ꯃꯤ ꯑꯃꯗ ꯃꯥꯒꯤ ꯁ꯭ꯃꯣꯀꯤꯡ ꯇꯧꯕ ꯃꯤ ꯑꯃꯗꯗꯤ ꯃꯥꯒꯤ ꯔꯤꯛꯁꯁꯦ 4 times ꯍꯦꯜꯂꯦꯕ ꯍꯥꯏꯕꯗꯤ ꯗꯥꯏꯕꯦꯇꯤꯁꯇꯤ ꯃꯌꯥꯝꯅꯗꯤ ꯗꯥꯏꯕꯦꯇꯤꯁꯁꯤ ꯀꯤꯅꯔꯤꯗꯅ ꯍꯥꯔꯠ ꯅꯥꯏ ꯍꯥꯏꯕꯒꯤ ꯀꯤꯗꯅꯤ ꯁꯣꯛꯏ ꯍꯥꯔꯠ ꯅꯥꯏ ꯍꯥꯏꯕꯒꯤ ꯁ꯭ꯃꯣꯀꯤꯡꯅꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯔꯤꯛꯁꯁꯦ ꯆꯥꯎꯍꯜꯂꯤ ꯑꯗꯨꯒ ꯁ꯭ꯃꯣꯀꯤꯡ ꯇꯣꯕꯦꯀꯣ ꯌꯨꯁ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯏꯁꯥꯅ ꯁꯦꯝꯗꯣꯛꯆꯕ ꯌꯥꯕ ꯔꯤꯛꯁ ꯐꯦꯛꯇꯔꯁꯅꯦꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯇꯤꯛ ꯐꯦꯛꯇꯔꯁꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯆꯍꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯑꯦꯖꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯗꯥꯏꯕꯦꯇꯤꯁ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯈꯔ ꯃꯈꯛ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯂꯣꯏꯅꯃꯛ ꯉꯝꯕ ꯅꯠꯇꯦ ꯁ꯭ꯃꯣꯀꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ 100% ꯀꯟꯕ ꯉꯝꯕ ꯄꯣꯠꯅꯤ ꯁ꯭ꯃꯣꯀꯤꯡ ꯑꯩꯈꯣꯏꯅ ꯆꯨꯔꯨꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯇꯣꯕꯦꯀꯣꯁꯦ ꯊꯛꯏꯕ ꯃꯤꯗꯣ ꯃꯁꯥꯗ ꯅꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯦꯁꯤꯞ ꯁ꯭ꯃꯣꯀꯤꯡ ꯍꯥꯏꯁꯦ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯣ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯒꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯣꯏꯔꯣ ꯃꯣꯏꯗꯨꯁꯨ ꯃꯥꯒꯤ ꯏꯜ ꯏꯐꯦꯛꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯀꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ 100% ꯔꯤꯛꯁ ꯊꯛꯏꯕ ꯃꯤꯗꯨꯅ 100% ꯔꯤꯛꯁ ꯂꯩꯔꯦꯅ ꯈꯜꯂꯣꯅꯦ ꯃꯥꯒꯤ ꯀ꯭ꯂꯣꯁꯂꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯄꯦꯁꯤꯞ ꯁ꯭ꯃꯣꯀꯤꯡꯗꯗꯤ 50% ꯔꯤꯛꯁ ꯂꯩꯌꯦꯕ ꯃꯉꯣꯟꯗꯁꯨ ꯃꯥꯅ ꯁꯨꯡꯁꯛ ꯊꯛꯆꯗ꯭ꯔꯒꯁꯨ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯃꯤꯔꯣꯟꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯅ ꯁ꯭ꯃꯣꯀꯤꯡ ꯇꯧꯁꯜꯂꯦꯅ ꯈꯜꯂꯁꯦ ꯔꯤꯒꯨꯂꯔꯂꯤ ꯁ꯭ꯃꯣꯀꯤꯡ ꯇꯧꯁꯜꯂꯦꯅ ꯈꯜꯂꯗꯤ ꯃꯃꯥꯗꯨꯅ ꯃꯥꯅ ꯁꯣꯔ ꯍꯣꯟꯖꯟꯕꯗ ꯁ꯭ꯃꯣꯀꯤꯡꯒꯤ ꯃꯥꯒꯤ ꯇꯣꯕꯦꯀꯣꯒꯤ ꯐꯠꯇꯕ ꯀꯦꯃꯤꯀꯦꯜꯁꯅꯦꯗꯨ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯏꯐꯦꯛꯇꯨꯅ ꯄꯣꯛꯇ꯭ꯔꯤꯕ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯗꯁꯨ ꯑꯗꯨꯒꯤ ꯏꯐꯦꯛ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯖꯦꯅꯥꯏꯇꯜ ꯗꯤꯖꯤꯖꯦꯁ ꯃꯌꯥꯝ ꯊꯣꯛꯍꯜꯂꯦꯕ ꯍꯥꯔꯠꯀꯤ ꯕ꯭ꯔꯦꯟꯒꯤ ꯂꯪꯁꯀꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯀꯤꯡꯒꯤ ꯍꯥꯔꯝꯐꯨꯜ ꯏꯐꯦꯛꯁꯤꯅ ꯑꯗꯨꯃꯛꯀꯤ ꯏꯐꯦꯛ ꯌꯧꯏ ꯑꯗꯨꯅ ꯁ꯭ꯃꯣꯛ ꯇꯧꯔꯕ ꯃꯤ ꯑꯃꯅꯗꯤ ꯃꯥ ꯃꯇꯣꯝꯗ ꯅꯠꯇꯦ ꯁꯣꯛꯏꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯃꯤꯟꯅꯔꯤꯕ ꯀ꯭ꯂꯣꯁꯂꯤ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯀ꯭ꯂꯣꯁ ꯀꯩꯅꯣꯗꯨꯅꯦꯕ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯁꯣꯛꯍꯜꯂꯤ ꯑꯦꯛꯖꯦꯛꯂꯤ ꯑꯗꯨꯒꯤ ꯗꯥꯇꯥꯗꯨꯗꯤ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯀꯟꯐꯥꯔꯝ ꯇꯧꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯔꯝꯐꯨꯜ ꯏꯐꯦꯛꯁꯤ ꯌꯥꯝꯃꯦꯕ ꯃꯥꯅ ꯏꯐꯦꯛ ꯇꯧꯗꯕ ꯑꯣꯔꯒꯥꯟꯁꯦ ꯂꯣꯏꯅ ꯏꯐꯦꯛ ꯇꯧꯔꯦ ꯀꯦꯟꯁꯔ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯔꯠꯀꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ ꯍꯥꯏꯁꯦ ꯅꯝꯕꯔ 1 ꯀꯤꯂꯔ ꯏꯟ ꯗ ꯋꯥꯔꯜ ꯍꯥꯏꯁꯦ ꯃꯥꯒꯤ ꯔꯤꯛꯁꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯦ ꯑꯗꯨꯝ ꯁꯣꯔꯇꯟ ꯇꯧꯋꯦꯕ ꯑꯗꯒꯤ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯁꯦ ꯂꯥꯏꯠ ꯁ꯭ꯃꯣꯀꯤꯡ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯁ꯭ꯃꯣꯀꯤꯡ ꯁꯤꯒꯔꯦꯠ ꯑꯃ ꯊꯛꯀꯦꯔꯥ ꯁꯤꯒꯔꯦꯠ 10 ꯊꯛꯀꯦꯔꯥ 20 ꯊꯛꯀꯦꯔꯥ ꯃꯥꯒꯤ ꯍꯥꯔꯝꯐꯨꯜ ꯏꯐꯦꯛꯇꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯗꯤ ꯌꯥꯝ ꯊꯛꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯀꯣꯟꯁꯦꯞꯁꯦ ꯑꯗꯨꯒꯤ ꯕꯣꯗꯤꯒꯤ ꯍꯥꯔꯝꯐꯨꯜ ꯏꯐꯦꯛꯇ ꯌꯦꯡꯉꯨꯔꯒꯗꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯀꯥꯏꯅꯕ ꯅꯠꯇꯦ ꯅꯪ ꯑꯃ ꯊꯛꯄꯩ ꯃꯍꯨꯠꯇꯤ 10 ꯅꯪ ꯍꯥꯔꯝꯐꯨꯜ 10 ꯊꯛꯄꯗꯨꯅ ꯃꯥꯟꯅꯩꯌꯦꯕ ꯕ꯭ꯔꯦꯟꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯕ꯭ꯔꯦꯟ ꯀꯦꯟꯁꯔꯗꯁꯨ ꯃꯥꯒꯤ ꯌꯥꯝꯅꯃꯛ ꯂꯪꯁ ꯀꯦꯟꯁꯔꯗꯧꯅ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯀꯣꯔꯤꯂꯦꯁꯟ ꯂꯩꯇ꯭ꯔꯒꯁꯨ ꯔꯤꯂꯦꯁꯟ ꯑꯗꯨꯝ ꯂꯩ
aduga aina ngasagi cardiovascular disease hairi sidi singli cardiovascular hai sida singli manung sida akoina atherosclerosis is cholesterol deposition aina taweba ko asida inflammation tawrine adu smoking sina yamna hengat haleba tobacco da yariba phattaba magi chemicals mayam sina aduna cardiovascular disease hai sida akoina brain gi singli manung da effect tawbasi sida include tawe aduna brain da stroke tawba achoba singli da magi atherosclerosis tuna sum yam sala aga block tawgragadi koi stroke tawdana mayamna nama paralyze tawba kaina hainari se sima leire asina tabada singli macha da phulagana singli macha se sum phulaga brain gi part stroke mak tawdraga su magi brain gi part macha se sum damage tawsalaga dementia kaina ga tawri base asisu adum magi effect ni lungs cancer sidi yamna smoking tobacco use ka yamna chawba correlation leiko magi adu surup thakpa khoding makta lung cancer tawbra haiba makti nate surup thakta ba mida lung cancer tawroi haiba leite ama khatang di nate genetic factors mayam su yauri adu eraga su akhoi gi already magi prone oiraga genetic factor khitang yaroga leiba midu suru thakchaluradi mangonda di cancer lung cancer se develop tawrok gi chance yamna wangkhatle aduga lung cancer si dum treatment tawbada waba cancer ni ko first stage detect tawba se yama matamna tawgante tawdragadi kona di dum agi life adum shorten tawba anabani aduga aina nga sai haijagi bedo chronic obstructive pulmonary disease hai se yamna major problem ni mayamna cancer mak oina heart disease oina mayamna kinadraga su awareness watlaga su yamna life quality of life ta yamna affect tawba adigi socio economic mi dugi adum nga halaita hospitalization tawdana tawba socio economic status su yamna affect tawba anaba makhalamani addiction gi wari ne ko addiction ne sidi gi psychology ki wane psychiatrist samana nganga gana hena detail oini aduragasu akhoi gi aina excuse thibane haija tare ko mind fresh oibase mind relax tension lei base churup thatpa mi da sat lei ko aigi will power da depend tawre hai tare aina tha aroi phatre na khalaba suk yamna phatre aina modify irai line modify tawba adi ayonda kaimta kana bamta pidaba fataba nga ta piba ayonda fataba dana tana mi atopa du su fataba piba potse kaidau bagi no khoina sijina gadoi se sigi tokpa hai se akhoi gi kaino ama will power amani changi aina tawraroi haibagi aduga akhoi gi addictive ti oi churup tobacco sijina base body the physical dependence khara delay adugi dependence su ngamdraga na khara akhoi gi help tawnaba hidak lang thak khara su adum lei adu ahan bagi major di ai to oge haina khan base will power se asi strongly develop tawba dakar ama oi blood ki matang di aina nga sa haijagi the inflammation hai se akhoi na nga sai gi cholesterol wa charaga noiraga khoina singli da fat deposit tawraga singli se khujala aga heart khujala heart attack na chingba adigi brain khujala brain stroke kidney rom da khujala gana kidney fail orak pa kaina tawrise asida cholesterol khatangi akogi chumna leiba cholesterol body da chabara yawba cholesterol sida blood vessel da chatlaga deposit tawroi heba akogi inflammation haiba process hai tare ko inflammation hai se akogi kaino sida kar oi akogi deposition oi ba active oi khalangna ba aduda akogi churupta tobacco da smoking da yauriba chemicals nicotine tar mayam fataba chemicals mayam yauriba chamagi mayam yauriba sigi chemicals mayam sina khoi gi body sida inflammation hengatla leba inflammation se hengatla gadi khoi gi blood vessels sing sida singli nauri sida cholesterol gi deposition se chang yam hengathanba aduga akhoi gi suddenly magi cholesterol tawriba deposit tawriba se chumna adum leitaba haitare active oi khalaga blood clot form tawhanbagi chang se hengal haleba blood clot suddenly form tawrakanda ne khona heart attack tawre mi stroke tawre na tawnari se acutely tawrakpa pot se aina akhoi gi tom tv bu sigi aina khangja tamjaruba khara khoi gi tobacco yamna phatraba mayamna widespread ti oraga yamna phataba tobacco use sigi matangda khara mayamda aigi knowledge khara share tobinabagi tanja pibibegi makta thagachari ngasigi oinadi khudol tamjapagi tanja matang asida loishinjage akhoi pumnamakna khaminare tobacco use tobasina kadai phauba akhoi gi isa da natana society sida manghange haibadu akhoi pumnamakna ngasidi khaminare matang asida amka suhana kainana ba yathang logjari